Chahi Ahumgi Tungda Manipurgi Chief Minister na Prime Minister Narendra Modi Unakre ing tappa Puraknaba Paikhatliba Thabaksing PM da CM na Paudongkre Manipurda Lapinaba Haijakre Manipurda Kangluki Irang Thoktingai Mamangdagi State asigi lusingba amatana Hagthengna na Prime Minister Narendra Modi Unaraktaba Chahi Ahum Haukraba Tungda ngasi Chief Minister Yumnam Khemchana Prime Minister Narendra Modi Unakre Prime Minister Unnaba aduda anoba lengak asina Kanglup Maselgi marakta ing tappa Puraknaba Paikhatliba Thabaksing Paudamki amasung Manipurda Lapinaba Haijaki Prime Minister Unnaba aduda Deputy Chief Minister Nemcha Kipgen amasung Losidi Khosu Sarugyaki Chief Minister ge Delhi Khongchat hayeng loirgani amasung hayeng mak Imphal thunglagani adubu Minister Expansion di Nongmei ni chontharabiyana leiri Jonthabagi maram center na expansion gi matangda Chief Minister da karimata khangalakpa leitri haina pau asina makhatari Chief Minister na ngarang tongan ba Union Minister sing unaduna wari sanaba laikre Union Agriculture and Rural Development Minister Shivraj Singh Chauhan ga unabada Manipurgi oina Pradhan Mantri Awas Yojana Gramin gi makhada internally displaced persons singi anokba yum lising manga sabagi ayaba pirki Official source amagi matung ina eligible oirba beneficiaries sing pakagi yumda lahenaba thorangi makhada anokba yum lising manga sana ayaba pirakpani Kangluki irang na maram oiraga lanjena duna leiriba imung lising kayamarum Anong thorang asina maram oiraga khundalaita hanbangam lagani hairi tongan ba relief camp amadi temporary center singda changje phamlautuna leiribam yoi lising kaya mahausagi punsida hanjil hannabagi pandamda center na khannaba thorang asila kholakpani Union Minister ga unakhiba aduda Chief Minister na Manipur da hoji oiriba phibam asigi matangda akoppa wafam paudam khibaga loinana mayum makai lejadraba miyoi singi solution am porpagi tangai fadabu wafam thamki Tha asigi angan basarukta state lengang na IDP singi yum lising mga PMAY gi makhada sabina ba proportion amar center da pisinki Rural Development Ministry na hiram asigi matang da kupna yengsilaba matungda eligible oirbam yo singi mayum nauna sana bagi ayaba pirakhibani adum oinamak state lengang na special project asigi da mag beneficiary punma PMAY gi guideline matung ina masak khangdok laga upload torok na ba poktak pirakhi Sena kaithel da ka henba thawung chathar ki basingi mathakta matik chaba serak piu haina Foothill Naga Coordination Committee na thadrok pacherol amana khangalakli Sena kaithel village da ngarang kuki khulai pai basingna ka henba thawung chathar ki bagi matangda Foothill Naga Coordination Committee na akan ba mong da condemn torokli Committee asigi information and publicity na thadrok pacherol amana hai Sena kaithel gi labuk to thabak suduna legjaba Aseng aung si phakiba Kingston Moibada Nongmei kapsenduna khunja singda akia khang nanghanba amadi Lungtar Hills Range da mai tharambagi thodo adu akan mamong da condemn tawi Micham phaba khulai paijadaba singda Nongmei kapsenba amasung mai tharambagi thodo adu human rights khongaunabani Thodok aduna Kanglup masen nungsi chanana leiminabada chauna akaiba thohalakpa yai Hiram asigi matangda lengakki mari leinaba authority singna matik chaba action lokhatpaga loinana janareba miyoi sing phagadabani Thodok adugi matangda mapung phana investigation chathabaga loinana Sena kaithel village da leiriba micham miyamgi punsi amasung lantham ngak senaba matik chaba section thorang lokhatkadabani Sena kaithel village authority na nagagi lam saktam amadi right kannabagi matangda lokhalakpa thabak thoram singda FNCC na mapung phana sagotkani haina su cherol asina makhatta na hairi Nunggi oiba kanglon kahendana yoksang manung khaktamak thabal chongse hairi Nunggi oiba kanglon sin kahendana Chahi amagi yoksang thabal yoksang numit mangani khaktamak chongsi thabal chongba haibasi mangam chattagi hauna yoksanga mari leinaba thoramni haibasi miyam punna khangminnasi haina inat yokhat paluptin Manipur iol gi publicity secretary luang laimana thadorak pa cherol amana hairi cherol asina makhata na hai kum amada amuktang lakpa Kanglup purpuna makki tanglaba kumaising asina ikoi punmakpu amata oina jet na punsinduna punna hingminna bagi phajarba saktam adu utli masigi damak iol na chokthok chei asigum laba tanglaba phajarba kumaising asigi nunggi wahanthok amadi phajarba machatsing asi aikhoigi nahasing munna khangminaduna kumai asi pangthok minasi amasung saruk yaminasi lakliba yoksang kumai asida ahlaman singna thambiramba kaifadraba machatsing adudi kaidana thaminnabaga loinana Aikoigi inkhalakliba nahasingna kumai asiga mari leinana thabal chongba matam yoksang numit mangani asi khaktamak chongbiu haina lop asina apil tarokli